ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛ ꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯇꯣꯝꯕꯤ ꯁꯅꯥ ꯀꯧꯕꯤ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯏꯕ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯔ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯂꯣꯏꯅꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯩꯔꯦꯡ ꯑꯃ ꯏꯖꯔꯝꯃꯤ꯫ ꯁꯩꯔꯦꯡꯗꯨ ꯍꯦꯛ ꯏꯕ ꯂꯣꯏꯕꯒ ꯃꯊꯧ ꯇꯧꯔꯤꯕ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯩꯔꯦꯡ ꯑꯃ ꯏꯌꯦꯕ, ꯑꯗꯣ ꯏꯆꯦ ꯇꯥꯖꯒꯦꯔꯣ? ꯀꯩ ꯁꯩꯔꯦꯡꯅꯣꯅꯦ? ꯑꯉꯥꯡꯗꯨꯅ ꯏꯔꯛꯄ ꯁꯩꯔꯦꯡ ꯋꯥꯔꯦꯡꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯗꯥꯏꯗꯅꯣꯃ ꯍꯦꯛꯇ ꯏꯁꯨ ꯁꯨꯁꯤꯟꯅ ꯋꯥꯠꯂꯤꯀꯣ꯫ ꯍꯣꯅꯦ, ꯉꯁꯤꯒꯤꯁꯤꯗꯤ ꯏꯆꯦꯒꯤ ꯄꯨꯛꯅꯤꯡꯒꯗꯣ ꯅꯨꯡꯉꯣꯟꯗꯣꯔꯤꯕ ꯁꯩꯔꯦꯡꯅꯤꯗ꯫ ꯐꯔꯦꯅꯦ, ꯇꯥꯔꯒꯦꯅꯦ ꯑꯗꯨꯗꯤ ꯊꯤꯊꯔꯛꯑꯣꯕ ꯑꯝꯇ꯫ ꯑꯗꯨꯗꯤ ꯊꯤꯊꯔꯛꯑꯒꯦꯀꯣ ꯍꯥꯏꯅ ꯇꯣꯝꯕꯤ ꯁꯅꯥꯗꯣ ꯃꯈꯨꯠ ꯃꯁꯥꯒ ꯇꯤꯡꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯑꯃꯗ ꯇꯥꯎꯕꯒꯨꯝꯅ ꯋꯥꯈꯜ ꯂꯥꯛꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯁꯦꯝꯂꯒ ꯂꯩꯔꯥꯡꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤ, ꯈꯣꯏꯃꯨꯅ ꯉꯔꯪ ꯉꯔꯪ, ꯉꯪꯅ ꯉꯪꯅ, ꯉꯪꯅ ꯉꯪꯅ꯫ ꯌꯥꯔꯦ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯗꯧꯔꯦ꯫ ꯇꯣꯝꯕꯤ ꯁꯅꯥ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯁꯩꯔꯦꯡꯗꯨ ꯊꯤꯕꯗꯨꯃꯛ ꯂꯦꯞꯂꯝꯗꯦ꯫ ꯉꯪꯅ ꯉꯪꯅ, ꯑꯁꯨꯝ ꯑꯁꯨꯝ, ꯑꯁꯨꯝ ꯑꯁꯨꯝ꯫ ꯂꯩꯕꯤ ꯃꯆꯥꯅꯨꯄꯤꯅ ꯂꯦꯞꯇꯕꯗꯨꯗ ꯃꯈꯣꯟꯗꯨ ꯈꯔ ꯍꯦꯛꯇ ꯀꯟꯈꯠꯂꯒ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯇꯣꯛꯑꯣ ꯍꯥꯏꯗꯤ ꯀꯣꯛ ꯇꯣꯛꯑꯣꯗꯅ, ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏ ꯇꯤꯟ ꯆꯪ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯈꯌꯥꯛꯅꯕ ꯁꯩꯔꯦꯡꯗꯨꯅ ꯂꯥꯏꯒ ꯂꯣꯏ ꯆꯦꯟꯈ꯭ꯔꯅꯤꯅꯦ꯫ ꯍꯦ ꯏꯃꯥ, ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ꯫ ꯂꯥꯏ ꯇꯤꯟꯗꯤ ꯑꯩꯒꯤ ꯁꯩꯔꯦꯡꯗ ꯆꯦꯟꯗꯧ ꯅꯠꯇꯤꯌꯦ꯫ ꯏꯃꯥꯒꯤ ꯑꯌꯥꯛꯄ ꯀ꯭ꯋꯥꯛ ꯃꯥꯟꯕ ꯅꯈꯣꯜꯗꯨ ꯇꯥꯕꯗ ꯆꯦꯟꯈꯤꯗꯧ ꯃꯉꯥꯏꯔꯦ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤ ꯇꯥꯔꯗꯤ ꯈꯣꯌꯨꯝ ꯄꯨꯝꯕ ꯐꯥꯎꯕ ꯇꯥꯖꯒꯦ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯧꯔꯤꯕꯅꯤꯗ꯫ ꯏꯁ ꯀꯌꯥꯗꯅꯣ ꯕꯦꯝꯃ, ꯅꯪꯅꯦ ꯅꯪ ꯑꯃ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯅ ꯂꯩꯒꯦꯗꯦ ꯍꯥꯏꯔꯅꯨ꯫ ꯆꯟꯁꯨ ꯆꯟꯅꯗꯕ, ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯅꯨꯄꯥꯒꯤ ꯃꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯊꯕꯛꯇ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯌꯨꯀꯣ, ꯂꯩꯌꯨ꯫ ꯑꯁ ꯑꯩꯅꯦ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯊꯕꯛꯇꯣ ꯍꯥꯀꯠꯆꯩꯕ꯫ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯊꯕꯛꯅ ꯍꯦꯟꯅ ꯈꯣꯏꯗꯥꯖꯩ꯫ ꯅꯪꯒꯤ ꯅꯆꯤꯟꯁꯤꯕꯨ ꯀꯔꯤ ꯌꯥꯎꯒꯦ? ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯁꯨꯝ ꯈꯨꯝꯃꯤꯁꯤꯕꯣ? ꯍꯣ, ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯈꯨꯝꯅꯅꯕꯅꯦ, ꯈꯨꯝꯅꯕ꯫ ꯄꯥꯜꯂꯝꯗ꯭ꯔꯗꯤ ꯈꯨꯝꯂꯣꯏꯗꯕ꯫ ꯆꯤꯟ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯈꯨꯝꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯑꯗꯨꯝ ꯇꯧꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯗꯤ ꯃꯅꯥꯎꯒꯤ ꯇꯥꯟ ꯆꯥꯗꯕ ꯁꯩꯔꯦꯡꯗꯨ ꯇꯥꯔꯨꯕꯗꯒꯤ ꯅꯣꯛꯅꯤꯡ ꯂꯩꯔꯤꯉꯩꯗꯨꯗ ꯃꯃꯥꯅ ꯉꯥꯡꯕꯗ ꯃꯅꯥꯎꯅ ꯇꯥꯟ ꯆꯥꯅ ꯈꯨꯝꯕꯗꯨꯗ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈꯤꯗꯨꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯟꯕ ꯉꯝꯗ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯦꯅ ꯅꯣꯛꯂꯤꯕꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯄꯩꯔꯞ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯗꯨꯅ ꯀꯔꯤ ꯃꯤꯠꯌꯦꯡꯗꯨꯕꯣ? ꯌꯦꯡꯕꯗ ꯇꯨꯝꯗꯧꯒ ꯃꯥꯜꯂꯤꯀꯣ꯫ ꯌꯥꯔꯦ ꯑꯆꯧꯕꯤ, ꯅꯪꯁꯨꯅꯦ ꯅꯌꯥꯗꯨ ꯍꯤꯒꯠꯂꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯝꯇꯨ ꯇꯥꯁꯤꯜꯂꯤꯗꯣ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯃꯩꯔꯥꯗꯤ ꯏꯃꯥ ꯂꯥꯡꯂꯒꯦ, ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯇꯧꯔꯣꯀꯣ꯫ ꯍꯣꯏ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯑꯗꯨꯃꯛ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠꯇꯨꯃꯒꯤ ꯇꯧꯒꯗꯧ ꯃꯊꯧ ꯑꯃ ꯇꯧꯔꯔꯣꯏ ꯈꯪꯕꯅ ꯇꯟꯗꯨꯅ ꯃꯃꯩ ꯂꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯃꯐꯤ ꯑꯁꯦꯡꯕ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯗꯤ ꯀꯅꯥꯝꯇ ꯌꯦꯠꯄꯤꯔꯛꯇ꯭ꯔꯕꯗ ꯃꯅꯤꯡꯇꯝꯅ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕꯒꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯗꯨ ꯌꯦꯡꯅ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯤꯕ ꯏꯊꯤꯜꯗꯨ ꯋꯥꯔꯦꯡ ꯁꯩꯔꯦꯡꯂꯣꯝꯗ ꯏꯊꯣꯛꯄ ꯌꯥꯗꯕ ꯈꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯏꯕꯤꯗꯨ ꯉꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯡꯊꯣꯡ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯉꯥꯡ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯌꯥꯍꯧ ꯉꯜꯂꯤꯗꯨꯉꯥꯏ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯌꯥꯛꯄ ꯃꯈꯣꯜꯗꯨꯅ ꯀꯅꯥꯒꯤ ꯇꯨꯝꯂꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯍꯧꯗꯣꯛꯄ ꯍꯥꯏꯁꯤ ꯃꯥꯒꯤ ꯃꯊꯧꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯂꯥꯏꯕꯤꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯉꯥꯡ ꯑꯉꯥꯟꯕꯕꯨ ꯈꯨꯔꯨꯝꯂꯔꯕ ꯇꯨꯡꯗ ꯃꯈꯣꯟ ꯑꯌꯥꯛꯄꯗ ꯍꯦꯛꯇ ꯈꯦꯛꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯇꯣꯝꯕꯤ, ꯏꯕꯨꯆꯧꯕ, ꯑꯆꯧꯕꯤ, ꯅꯣꯏꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ? ꯅꯨꯃꯤꯠꯁꯤ ꯌꯧꯈ꯭ꯔꯦꯅꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯍꯧꯒꯠꯂꯨꯅꯦ ꯅꯣꯏꯕꯣ ꯍꯥꯏꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯕ ꯀꯧꯗꯨꯅ ꯍꯧꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯖꯕ ꯏꯕꯣꯆꯧꯕꯗꯨꯗꯤ ꯇꯥꯁꯤꯟꯅꯗꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯑꯇꯣꯟ ꯑꯇꯥꯡ ꯑꯣꯏꯕꯤ ꯇꯣꯝꯕꯤ ꯁꯅꯥꯗꯨꯁꯨ ꯇꯥꯔꯤ ꯑꯗꯨꯃꯛ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯗ ꯇꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯅꯨꯡꯁꯤꯗꯨꯗꯤ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯃꯈꯣꯜꯗ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ
ꯃꯃꯤꯠ ꯃꯅꯥꯗꯨ ꯅꯣꯏꯗꯨꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯍꯀꯝ ꯆꯟꯅ ꯍꯧꯔꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯑꯍꯤꯡꯗꯒꯤ ꯍꯧꯅ ꯂꯥꯎ ꯈꯣꯡꯕꯤꯁꯦ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯥꯏꯕꯤ ꯈꯣꯟꯗꯨ ꯀꯜꯂꯞꯅ ꯍꯥꯏ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯑꯍꯤꯡꯅꯣ ꯅꯨꯃꯤꯠ ꯊꯣꯛꯇꯧꯒꯤ ꯉꯥꯟꯊꯨꯡ ꯇꯧꯔꯛꯂꯕꯅꯤꯅꯦ ꯑꯁ ꯑꯗꯨ ꯅꯨꯃꯤꯠꯇꯤ ꯊꯣꯛꯂꯛꯇ꯭ꯔꯤꯗꯅ ꯇꯨꯝꯁꯤꯐꯥꯎ ꯐꯥꯗꯦ ꯇꯧꯔꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯍꯧꯒꯠꯇꯧ ꯂꯩꯔꯕꯁꯦ ꯀ꯭ꯋꯥꯛꯇꯧꯅ ꯍꯦꯛꯇ ꯑꯗꯨꯝ ꯂꯥꯛꯇꯅ ꯈꯣꯡꯂꯛꯀꯅꯤꯕ ꯅꯣꯏꯗꯤ ꯅꯁꯥꯅ ꯈꯪꯅꯗꯤ ꯍꯧꯒꯠꯇꯦꯅꯦ ꯑꯗꯨꯅ ꯀ꯭ꯋꯥꯛꯇꯧꯅ ꯈꯣꯡꯗ꯭ꯔꯗꯤ ꯌꯥꯗꯦꯅꯦ ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯑꯇꯣꯝꯕꯤ ꯏꯕꯣꯆꯧꯕ ꯅꯣꯏꯅꯤꯁꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯉꯁꯤꯁꯤꯅ ꯁꯣꯜꯂꯤ ꯃꯥꯂꯤ ꯇꯧꯔꯤꯕꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯣ ꯂꯥꯎꯅꯦ ꯍꯥꯏꯅ ꯂꯥꯎꯈꯣꯡꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯇꯨꯝꯁꯤꯜꯂꯝꯃꯤ ꯂꯥꯏꯕꯤꯁꯨ ꯃꯆꯥ ꯑꯅꯤꯗꯨ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯧꯗꯣꯛꯂꯒꯦ ꯈꯜꯂ ꯃꯥꯜꯂꯤ ꯑꯗꯨꯃꯛ ꯂꯥꯎ ꯈꯣꯡꯕ ꯂꯦꯞꯂꯝꯗꯦ ꯃꯇꯨꯅ ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯕ ꯏꯁꯧ ꯏꯔꯥꯡ ꯇꯧꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯀꯣꯟꯗꯨꯝꯕꯗꯨ ꯏꯍꯩ ꯍꯩꯅꯗꯅ ꯌꯥꯔꯦꯕ ꯃꯃꯥ ꯃꯈꯣꯏꯅ ꯍꯧꯒꯠꯅꯤꯡꯂꯕ ꯀꯥꯟꯗ ꯍꯧꯒꯠꯆꯔꯁꯅꯤ ꯅꯪꯅ ꯂꯥꯎ ꯈꯣꯡꯕꯗꯨꯅ ꯍꯦꯟꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯇꯥꯅꯤꯡꯂꯣꯏꯌꯦꯕ ꯅꯆꯥꯁꯤꯡꯁꯦ ꯍꯩ ꯍꯥ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯑꯁꯤ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯗꯅꯗꯤ ꯋꯥꯔꯧꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯅꯤꯡ ꯑꯗꯨꯝ ꯊꯧ ꯐꯔꯕꯅꯤꯅꯅꯦ ꯌꯥꯝ ꯐꯔꯛꯂꯅꯤꯕ ꯇꯣꯛꯑꯣ ꯌꯥꯔꯦꯀꯣ ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯇꯧꯗꯧ ꯅꯠꯇꯦ ꯏꯆꯥꯁꯤꯡꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯋꯥꯈꯜ ꯇꯥꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯇꯥꯅꯤꯕ ꯌꯥꯝ ꯇꯥꯁꯤꯟꯅꯔꯤꯔꯥ ꯇꯧꯁꯤꯟꯅꯔꯤꯔꯥ ꯍꯥꯏꯁꯨ ꯈꯪꯗꯕ ꯅꯆꯥꯁꯤꯡꯁꯦ ꯄꯪꯊꯥꯗ ꯊꯥꯒꯠꯂꯨ ꯃꯤꯅ ꯊꯥꯒꯠꯂꯤ ꯈꯪꯗꯦ ꯊꯥꯒꯠꯇꯦ ꯈꯪꯗꯦ ꯑꯩ ꯃꯤꯅ ꯊꯥꯒꯠꯀꯦꯔꯥ ꯊꯥꯒꯠꯂꯣꯏꯔꯥ ꯏꯁꯥꯅ ꯊꯥꯒꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯥꯏꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯀꯔꯟꯗꯨꯗ ꯍꯦꯟꯅ ꯈꯣꯏꯗꯧꯗꯨ ꯊꯤꯠꯂꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯗꯤ ꯑꯣꯟꯁꯤꯜꯂꯒ ꯇꯥꯏꯅꯔꯨꯕ ꯉꯝꯗꯕꯅ ꯃꯆꯥ ꯑꯅꯤꯗ ꯑꯣꯏꯅ ꯇꯥꯔꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯆꯨꯝꯅꯗ ꯂꯥꯎ ꯈꯣꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯤꯞꯂꯤꯕ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯀꯥꯡꯈꯜꯗꯨ ꯍꯥꯏꯒꯠꯂꯛꯂꯝꯃꯤ ꯇꯨꯝꯃꯨ ꯅꯣꯏ ꯇꯨꯝꯕ ꯌꯥꯝ ꯄꯥꯝꯂꯕ ꯅꯠꯇ꯭रो ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯍꯧꯒꯠꯂꯛꯄ ꯌꯥꯔꯣꯏꯀꯣ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯒꯗꯕꯅꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯂꯥꯏꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯀꯥꯡꯈꯜꯗꯨ ꯍꯥꯏꯒꯠꯂꯤꯅ ꯇꯧꯔꯤꯕꯗꯨ ꯆꯩꯈꯣꯛꯇꯒꯤ ꯂꯣꯏꯅ ꯐꯣꯏꯗꯠꯂꯒ ꯍꯦꯛꯇ ꯂꯩꯃꯥꯏꯗ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯂꯪꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯇꯣꯝꯕꯤꯁꯅ ꯃꯃꯥꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯍꯧꯒꯠꯄꯁꯨ ꯀꯤ ꯇꯨꯝꯁꯤꯟꯕꯁꯨ ꯉꯝꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯀꯥꯡꯈꯜ ꯐꯣꯏꯗꯠꯄ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯏꯕꯣꯆꯧꯕꯗꯨ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯇꯧꯈꯤꯕ ꯁꯞꯇ꯭ꯔꯗꯨ ꯇꯥꯕꯗ ꯍꯀꯥꯝ ꯆꯟꯗꯨꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯅꯁꯥꯅ ꯈꯪꯅ ꯍꯧꯒꯠꯂꯛꯂꯕꯅꯤ ꯐꯔꯦ ꯆꯠꯂꯣ ꯇꯁꯤꯟꯅ ꯌꯥꯗꯣ ꯁꯦꯡꯂꯨꯔꯣ ꯍꯣꯏ ꯍꯥꯏꯅ ꯏꯕꯣꯆꯧꯕ ꯃꯃꯥ ꯎꯕꯗ ꯀꯤꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯆꯦꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯃꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯥꯅ ꯆꯦꯞꯊ ꯃꯃꯥ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯃꯆꯦ ꯕꯦꯝꯃ ꯅꯨꯡꯁꯤꯅ ꯏꯁꯤꯁꯤꯅ ꯅꯣꯛꯂꯒ ꯉꯁꯥꯏꯅ ꯀꯣꯛ ꯍꯧꯒꯠꯄ ꯌꯥꯕꯗꯣ ꯉꯥꯏꯍꯥꯛ ꯇꯟꯗꯅ ꯇꯨꯝꯃꯤꯉꯩꯗ ꯑꯉꯥꯡ ꯑꯃꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯅꯦ ꯇꯥꯏꯅꯦꯀꯣ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯧꯔꯤꯁꯤꯅ ꯀ꯭ꯋꯥꯛꯇꯨꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯦꯛꯇ ꯌꯥꯏ ꯃꯥꯅ ꯃꯇꯝ ꯆꯥꯗꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯇꯨꯝꯁꯤꯠ ꯍꯦꯛꯇ ꯐꯥꯗꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯧꯒꯠꯇꯧꯗꯣ ꯇꯜꯂꯦ ꯑꯗꯣ ꯏꯆꯦ ꯅꯪꯗꯤ ꯏꯃꯥꯅ ꯍꯧꯗꯣꯛꯄꯗꯣ ꯍꯦꯛ ꯍꯧꯒꯠꯄ ꯉꯝꯃꯤꯗꯨꯕꯨ ꯇꯨꯝꯁꯤꯠꯄꯨ ꯐꯥꯕ꯭ꯔꯣ ꯐꯥꯏ ꯀꯩꯅꯣ ꯇꯨꯝꯁꯤꯠ ꯐꯥꯅꯕ ꯑꯩꯅ ꯉꯟꯅ ꯇꯨꯝꯃꯨ ꯍꯩꯗꯤ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯁ ꯑꯩꯗꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯇꯧꯕ ꯍꯩꯅꯗꯦꯕ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯀꯥꯟꯗ ꯑꯗꯨꯅ ꯐꯩꯌꯦꯅ ꯇꯧꯕꯅꯤ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯀꯥꯟ ꯍꯥꯏꯕꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯕ ꯑꯗꯨꯒ ꯑꯍꯤꯡ ꯃꯃꯩꯗ ꯇꯨꯝꯊꯔꯒ ꯑꯃꯨꯛ ꯏꯃꯥꯅ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗꯤ ꯐꯖꯔꯅꯤ ꯅꯁꯥꯗꯣ ꯇꯪꯈꯥꯏꯗ ꯇꯨꯝꯂꯕꯅꯤꯅ ꯃꯁꯥꯅ ꯑꯗꯨꯝ ꯍꯝꯆꯠ ꯍꯝꯕꯣꯏꯅꯕ ꯇꯥꯕ ꯑꯗꯨꯅ ꯏꯆꯦꯅ ꯍꯥꯏꯗꯧꯕ ꯍꯥꯏꯕꯨ ꯑꯇꯣꯝꯕꯤ ꯅꯪꯒꯤꯁꯨ ꯁꯣꯏꯗꯅꯕ ꯏꯃꯥꯒꯤꯁꯨ ꯌꯥꯅꯕ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯏꯕꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯏꯅꯕ ꯍꯣꯠꯅꯧ ꯇꯣꯝꯕꯤꯁꯅ ꯃꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯈꯨꯠꯅ ꯃꯃꯥꯏ ꯄꯨꯝꯕꯗꯨ ꯅꯥꯟꯊꯗꯨꯅ ꯇꯞꯅ ꯁꯣꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯇꯨꯅ ꯏꯆꯦ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯏꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯑꯩꯅ ꯏꯅꯤꯡꯒꯦ ꯍꯥꯏꯗꯅ ꯑꯀꯛꯅꯕ ꯃꯇꯝꯗ iba yabo iramlagabu ining matamda hekta iramloidrane tombiya nangna khalibado iche khangi adubune nangna toribase aikhoi khunai sigadi khara sanabu wali tate nangbu bayang khoida tawnariba sumna pisalo sakra khara tamsinbana phatro hayawai nangbu nayimna kai palakanda onthokna wanida iche nupi aikhoi sibu yum pandradi yadrab aikhoi su iningi khatong ni hingbasibu kayam yamna kaige haina tombi sanado nupi na nupagi makhada imung koiduna aningba pama mata phungdokta hingani haiba chatnabiduda
ꯑꯄꯦꯟꯗꯕ ꯂꯩꯕ ꯄꯨꯝꯕꯗꯨ ꯃꯁꯤꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯂꯥꯏꯕꯤꯁꯨ ꯈꯨꯜꯂꯛ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯒ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯆꯦꯗ ꯄꯤꯔꯤ ꯄꯥꯎꯇꯥꯛ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯈꯟꯗ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯈꯣꯟꯗꯨ ꯋꯥꯎꯔꯞꯅ ꯏꯆꯥ ꯑꯌꯦꯕꯤꯗꯤ ꯑꯋꯥꯡꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯌꯥꯝꯗꯣ ꯅꯇꯣꯝꯇ ꯈꯪꯒꯦ ꯍꯥꯏꯗꯗꯅ ꯅꯆꯦ ꯑꯄꯪꯕꯤꯁꯤꯗꯁꯨ ꯑꯃꯨꯛ ꯇꯥꯛꯄꯤꯔꯝꯂꯦ꯫ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯐꯅ ꯇꯥꯛꯇꯨꯅꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯅꯆꯦꯗꯤꯅꯦ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯂꯤꯆꯠꯇꯣ ꯑꯃꯠꯇ ꯁꯤꯇꯗꯅ ꯇꯝꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏꯀꯣ꯫ ꯇꯣꯝꯕꯤꯁꯅꯥ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯃꯃꯥꯅ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗꯅ ꯂꯥꯟꯅ ꯂꯧꯕꯁꯤꯅ ꯃꯍꯦꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕ꯫ ꯑꯗꯨꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯝꯗ ꯃꯃꯥꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯥꯟꯗꯨꯗ ꯁꯥꯎꯔꯤ ꯃꯈꯣꯡꯅ ꯁꯥꯐꯨ ꯀꯟꯅ ꯍꯦꯛ ꯀꯥꯎꯁꯤꯜꯂꯨꯏ꯫ ꯁꯥꯐꯨꯗꯨ ꯈꯔ ꯀꯟꯈꯤꯕꯅ ꯅꯥꯔꯗꯨꯅ ꯁꯨꯒꯠꯂꯒ ꯑꯩꯌꯨꯃ ꯑꯁ ꯀꯥꯟꯅꯔꯣꯏꯀꯣ ꯄꯣꯠ ꯆꯩꯗ ꯇꯥꯏꯅꯔꯒ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯏꯕꯤ ꯑꯣꯏꯗꯅ ꯃꯤꯃꯥꯟꯅꯗꯕꯤ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯇꯝꯁꯤꯟꯕꯅ ꯐꯅꯤꯀꯣ꯫ ꯅꯣꯏꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯐꯤꯁꯥ ꯂꯣꯟꯁꯥꯁꯦ ꯇꯝꯕꯤꯗꯧꯕ ꯅꯠꯇꯦ ꯅꯪꯕꯨ ꯐꯤꯁꯥ ꯂꯣꯟꯁꯥ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯑꯃꯠꯇ ꯍꯩꯇ꯭ꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯒ ꯃꯧ ꯆꯠꯅꯗꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ? ꯑꯩꯈꯣꯏꯕꯨꯅꯦ ꯆꯤꯡꯊꯣꯛ ꯇꯧꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯃꯠꯇ ꯆꯠꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯑꯁ ꯏꯆꯦ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯌꯨꯝ ꯄꯥꯟꯕꯗ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯅꯤꯁꯤꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯖꯥꯠꯂ ꯈꯪꯗꯦꯃꯤ ꯍꯥꯏꯅ ꯇꯣꯝꯕꯤ ꯃꯆꯦꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯑꯣꯏꯅꯅ ꯀꯩꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯅꯥꯎꯒꯤ ꯑꯣꯏꯅꯕ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯕꯗꯨꯒꯤ ꯈꯜꯂꯒ ꯇꯞꯅ ꯋꯥꯗꯤ ꯍꯥꯏꯗ ꯃꯅꯥꯎꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯥꯎꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯇꯞꯅ ꯄꯣꯞ ꯊꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯁꯨ ꯃꯆꯦꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯈꯪꯂꯕꯗ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯗꯦ ꯍꯥꯏꯕꯒꯨꯝ ꯄꯦꯊꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯂꯥꯏꯕꯤꯗꯨ ꯋꯥ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯍꯥ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯔꯨꯔꯦ ꯑꯆꯧꯕꯤ ꯅꯟꯗꯣꯟ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯅꯪꯉꯣꯟꯗ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯧꯗꯣꯛꯈꯤ ꯍꯥꯏꯗꯨꯅ ꯇꯝꯃꯛꯏ ꯑꯗꯨꯕꯨ ꯀꯝꯗꯧꯕꯅꯣꯅꯦ? ꯅꯨꯡꯁꯤ ꯃꯃꯥꯃꯛꯇ ꯋꯥꯗꯣ ꯍꯦꯛ ꯍꯥꯏꯕꯗ ꯍꯪꯒꯣꯏꯕ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯋꯥꯂꯥꯡ ꯑꯝꯇ ꯉꯥꯡꯂꯛꯂꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯅ ꯗꯣꯡ ꯂꯥꯎꯅ ꯏꯆꯦ ꯄꯥꯝꯂꯒ ꯄꯥꯝꯃꯤ ꯀꯣꯛ ꯍꯥꯏꯌꯣ ꯄꯥꯝꯗ꯭ꯔꯒꯅ ꯄꯥꯝꯗꯦ ꯀꯣꯛ ꯍꯥꯏꯌꯣ ꯀꯅꯥꯅ ꯀꯩꯗꯧꯖꯅꯤꯅ ꯏꯅꯥꯎ ꯍꯥꯏꯅ ꯅꯨꯡꯁꯤ ꯃꯅꯥꯎꯅꯨꯄꯤꯗ ꯃꯃꯤꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤꯁꯅꯥꯗꯤ ꯃꯆꯦꯒꯤ ꯏꯪꯒꯤꯠꯀ ꯆꯪꯗꯦ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯃꯤꯠꯆꯤ ꯃꯤꯅꯥ ꯇꯧꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯅꯤꯡꯕꯗꯣ ꯗꯣꯡ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯇꯣꯝꯕꯤ ꯅꯪꯁꯦ ꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯅꯗꯤ ꯂꯥꯏꯕꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯔꯛꯂꯒ ꯏꯆꯥ ꯇꯣꯝꯕꯤꯅ ꯍꯥꯏꯕ ꯆꯨꯝꯕꯨ ꯆꯨꯝꯃꯤꯅꯦ ꯑꯆꯧꯕꯤ ꯅꯪꯅ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯏꯃꯥ ꯍꯣꯏꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯪꯒꯅꯤ? ꯇꯣꯝꯕꯤꯁꯅꯥꯅ ꯑꯗꯨꯅꯤ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯗꯤꯕ ꯏꯃꯥ ꯍꯥꯏꯅ ꯇꯞꯅ ꯏꯀꯥꯏꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥꯗꯨ ꯃꯥꯅꯁꯨ ꯈꯣꯏꯗꯥꯖꯩ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯇꯥꯔꯕꯗ ꯂꯩꯕꯤ ꯍꯔꯥꯎꯅ ꯏꯆꯥꯅꯁꯨ ꯌꯥꯅꯤꯡꯂꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯃꯦꯟ ꯇꯥꯅꯅꯕ ꯋꯥ ꯈꯟꯅꯔꯒꯦ꯫ ꯏꯃꯥ ꯑꯗꯨꯗꯤ ꯊꯨꯖꯟꯃꯟꯇ꯭ꯔꯣ? ꯇꯣꯝꯕꯤꯁꯅꯥꯅ ꯀꯩꯒꯤ ꯊꯨꯖꯤꯟꯕꯅꯣ? ꯏꯆꯦꯅ ꯅꯌꯨꯝ ꯄꯥꯅꯤꯡ ꯂꯩꯕꯗꯣ ꯏꯃꯥ ꯍꯣꯏꯅ ꯈꯪꯗꯅ ꯋꯥ ꯂꯦꯞꯊꯣꯛꯄꯤꯔꯕꯁꯤꯗ ꯑꯃꯨꯛ ꯄꯥꯝꯗꯕꯒ ꯁꯥꯔꯤꯗꯣ ꯆꯦ ꯄꯥꯝꯗꯦ ꯍꯥꯏꯅ ꯅꯪ ꯅꯆꯤꯟꯅ ꯁꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯕ ꯁꯣꯏꯖꯔꯣꯏ꯫ ꯃꯁꯥꯕꯤ ꯅꯪꯅ ꯅꯆꯦꯗ ꯄꯥꯎꯇꯥꯛꯀ ꯄꯤꯁꯤꯜꯂꯤꯗꯨꯕꯨ ꯅꯪꯅ ꯀꯝꯗꯧꯕ ꯍꯥ? ꯅꯪ ꯅꯁꯥꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯤꯟꯁꯨ ꯑꯃꯠꯇ ꯍꯩꯕ ꯅꯠꯇꯦ ꯇꯧꯔꯤꯕ꯫ ꯅꯪꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯋꯥꯈꯜꯁꯤ ꯋꯥꯔꯕꯅꯤ꯫ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯒ ꯀꯝꯗꯧꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯏꯁ ꯏꯃꯥꯗ ꯀꯅꯥꯅ ꯋꯥꯈꯜ ꯋꯥꯕꯤꯌꯨ ꯍꯥꯏꯒꯦꯅꯦ? ꯅꯆꯥꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ꯫ ꯏꯀꯨ ꯏꯅꯦꯝ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯍꯦꯛꯇ ꯈꯜꯂꯒ ꯅꯌꯥ ꯄꯪꯕ ꯑꯃ ꯍꯦꯛꯇ ꯈꯜꯂꯒꯅꯦ ꯐꯥꯔꯗꯧꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯒ ꯑꯩꯗꯤ ꯍꯦꯛꯇ ꯌꯥꯎꯍꯣꯡ ꯏꯜꯍꯟꯗꯧꯔꯤꯅꯦ꯫ ꯅꯨꯡꯁꯤꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯪꯒꯠꯇꯈꯩ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯨꯕꯣꯏ ꯅꯤꯡꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯝꯅꯝꯗꯨꯗ ꯗꯝ ꯍꯦꯛꯇ ꯊꯥꯖꯤꯟꯗꯨꯅ ꯍꯦ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯅꯍꯥꯛ ꯊꯛꯇ ꯅꯄꯥ ꯅꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯤꯃꯥꯡ ꯐꯝꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯏꯃꯥ ꯊꯣꯛꯂꯨ ꯌꯥꯔꯤꯕ ꯑꯩꯈꯣꯏ ꯇꯣꯝꯕꯤꯅ ꯏꯃꯥꯅ ꯁꯥꯎꯅꯕ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂꯤꯁꯤꯕꯣ? ꯑꯗꯨꯅꯤ ꯑꯩꯕꯨ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝꯅ ꯈꯪꯗꯕꯗꯧꯅ ꯍꯣꯅꯦ ꯅꯪꯅꯕꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯍꯌꯦꯡ ꯃꯤꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯔꯒ ꯅꯤꯡꯊꯤꯅ ꯂꯩꯅꯤꯁꯤꯗꯤ ꯏꯃꯥꯗꯤ ꯊꯥꯖꯕ ꯉꯝꯗꯦꯅꯦ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯕꯤ ꯅꯨꯄꯤꯅ ꯁꯨꯝ ꯁꯨꯡꯖꯤꯜꯂꯒ
इमुंदगी हेंदोक्तबी लेनी अदुगा नुपाना मनिंग तौना लेइसे अइदी कया पामदे अदुना अइदी मसे सेमदोक्पा ngamloidaba oirabadi yum pandabi leibani hena phadouba mali haina tombi sana magi haunabi mari mari ngangmi da horaklammi mana ngangliba mayamdo asumba yarabasu kunaigi satnabi gadi asuki matik tayonnaba yamaunaba haidu thokle aduna mamaga masega do taningdraduna yare ya nanginya soichang patrang do maira sanda wathi subi khra lehubani moidoina hai so salo he salo ni nangbo khoi taningdreba ima aina isemta takuda hayeng tu ise aina saloi di kok salonia taningjeba nangi oida padabadu moigi kari haikhre maira paibigi makok ni dana matom ta haizabi bina sakhi do madi nang nangang se tabi yam nung ai ka kai dana haibani moi doina hairu salo pare noida haidu saruknya ini bina sakhi oi doina haizaruge noina ayi wa tabi rasu moidi ayi wa do bakta moi doina haizaruge haina tombi sana phet haidok laga sauna mama ga masegana magi wa tabi di haina sau launa maira sang laiba dom tamna satkirami nungsi manaw nu pina saroga satkibadu ubada nungaitana ima tombi se saukramali laibi masanu pi ahalna hari wadu khanjinta madinya asumaina dum tawraga lairabani adugi saruk sakto amta thongdok luruso ainia sakla amana loire hoima haina nungsi upai leita imungda dumak sangkirami laibisu mana thokpa karino saba yaba khra sasilaga amuk miwangang na basatkirami somda tombi sanasu maira sangda maira paibi khra nungtigi khundinari badugi manakta laktuna mana thokpa magi oibu wakhalondu mayam tanaba mayada kongul ka makhai nganglammi asumna ngang bayaba nganglaba tungda saklamle hairaba kanda mayum dhanjilaklammi mamai be masu iwa nganglaba loiraga hanjilakpaga mapa chap chanabaduda tombi sanado mamada sawrini haina masinu phat paithoklaga mayum lomda sangkirami masagi mataududa laibi masinda tapna masidiba hairaga masu mayumda sanglaklammi matamduda nungsina saksar se haina sakpak larokpagi akoi mayamdu chakumda saksaba loina sangnaraktuna lamlabanina wala ngamta ngangnada gitgit namduna saba haunarami mayamdu ubada nungsi tapna saduna jaw nabu kaiba makai sanaraga amuk warim ngangmu sanako mungsia ako kaidi amata unaruna kondumana isa sawbina haisuaibani mama nangga isa anigasi yungi makada ngihak phawba leitabasibu karaida kaidobu challibanone hoi budi thabak laibagine aina chalise aingonda pandau sarukpudi nasani sigoina ngang saki aina harise makhoi su loini yauribani ibo sawbana chang hek jabasida pangangda ngangni ngangersu chaba thakpu loiraga hainaba yabasida nungsina hainiba chaba ek lebagadi kanagi kwak ondana loina paina khrani aduga chaba loiraga haiba kai yare ko nang masunya phana ing tapraina khalamani nang masu ima saba yam kan khalai kondumana yare sadobudo maduin sanar saringida wayam ngangu phatti yungi haloiba mapagi wa tabada mayamdo tumin sana kirami loiraga masin manaw anidu kolik loisilami mamai bema laibisu chaksa matungda masadu huntaraktuna mangolda uidu leirami adubu ibo saubadi saba hektokpaga makut kangdana dumak zwar sanaba satkrabani asumna numit nini humni haukraba tungda laibida koisen chenduna langbadagi nungsidu mandona hainaba nupa dugi imung manungdu haiba sanglaklammi kondombo hoisu masanupini yaningne haibaduda wadu koiduna dumak isa nupinasu yaningne hairabanida wasi koithokhtana hekta numit afaba mata mamagi hekta kuthi yengba satuna matam hek lepthoknaba aiduni aikoidi isen hoina sina phai haibado adumak yazarabani fare adudi numit afabam yenglaga mama hoi thajaraklagene phani bai adumna tawrisi haina ahal anidu punemnai ngihak wari watai tawraga nupa mayunggi mi kaisu hanakirami asumna numit afaba mada luhongdoriba loyumbi anigi kuthi yengthoknaduna pangna waini yenglaga luhongbagi matamsu leplammi luhongbagi matam naksilaklabada nungsidu mabukningdo irang langlammi amuksu nungsiraba mapa mama mabung manaw
ꯃꯈꯣꯏ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯒ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯅꯤ ꯈꯟꯕꯗ ꯃꯄꯨꯛꯅꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯇꯣꯛꯂ ꯃꯇꯨꯡ ꯀꯣꯜꯂꯤꯛ ꯐꯦꯡ ꯂꯣꯏꯔꯕ ꯇꯨꯡꯗ ꯅꯨꯡꯁꯤꯗꯨ ꯃꯪꯒꯣꯜ ꯗꯥꯏꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯈꯜꯗ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯅꯪꯅꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯑꯋꯥꯕꯁꯦ ꯈꯪꯂꯤꯔꯣꯏꯗꯣ꯫ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏ ꯄꯨꯡꯖꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯅꯤꯡꯉꯣꯜꯒꯤ ꯎꯟꯕꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯈꯩꯅ ꯅꯤꯛꯂꯤ꯫ ꯅꯨꯡꯁꯤꯕ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯅꯨꯡꯁꯤꯔꯕꯤ ꯏꯅꯥꯎ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ ꯂꯝꯂꯥꯟꯕꯤ ꯍꯥꯏꯕꯗꯣ꯫ ꯅꯥꯎꯊꯤ ꯁꯥꯖꯐꯝ ꯑꯣꯏꯔꯝꯕ ꯅꯤꯡꯉꯣꯜꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯐꯝ ꯑꯣꯏꯔꯝꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯁꯨꯃꯥꯡ ꯃꯇꯣꯜꯒꯤ ꯏꯇꯥꯁꯤꯡ ꯑꯔꯩ ꯅꯣꯏꯅ ꯂꯩꯁꯥ ꯇꯝꯂꯛꯄ ꯈꯨꯗꯤꯡ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯕ ꯐꯪꯂꯔꯣꯏꯗ꯫ ꯇꯣꯜꯂꯤꯗꯀꯣ ꯅꯤꯡꯉꯣꯜ ꯃꯄꯣꯛꯁꯦ ꯈꯟꯗ ꯅꯨꯡꯁꯤ ꯑꯀꯣꯏꯕꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯁꯤꯕꯨ ꯆꯪꯂꯛꯃꯟꯗꯦ ꯍꯥꯏꯅ ꯀꯧꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ "ꯏꯆꯦ ꯀꯩꯒꯤ ꯀꯞꯂꯤꯅꯣ?" ꯅꯨꯡꯁꯤ ꯃꯅꯥꯎ ꯎꯕꯗ ꯇꯥꯔꯛꯇꯧꯒꯤ ꯇꯧꯔꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯑꯩꯕꯣ ꯀꯞꯇꯦꯗ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯊꯣꯛꯂꯛꯏꯅꯣ? ꯏꯆꯦ ꯆꯪꯂꯛꯃꯟꯗꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯀꯧꯕ ꯊꯣꯛꯂꯛꯏꯅꯤ" ꯍꯥꯏꯔꯒ ꯇꯣꯝꯕꯤꯁꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗ "ꯏꯆꯦ ꯅꯪꯁꯨ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯔꯣꯏꯀꯣ?" "ꯏꯆꯦꯒꯤ ꯇꯣꯝꯕꯤ" ꯅꯨꯡꯁꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒ ꯂꯩꯔꯝꯕꯗꯨꯒ ꯃꯅꯥꯎꯅ ꯇꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯊꯦꯡꯕ ꯂꯥꯛꯄ ꯉꯝꯗ ꯃꯄꯤꯗꯨ ꯇꯥꯔꯛꯇꯨꯅ ꯋꯥꯍꯩꯒꯤ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯏꯕꯦꯝꯃꯗꯨ ꯄ꯭ꯔꯞ ꯊꯣꯔꯛꯄꯗ ꯃꯆꯥ ꯇꯣꯝꯕꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯈꯔ ꯇꯥꯍꯧꯔꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ "ꯅꯆꯦꯁꯦ ꯅꯪꯅ ꯊꯦꯝꯖꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪ ꯅꯣꯏꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥꯗꯣ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯕ꯭ꯔꯥ ꯍꯥ?" "ꯏꯃꯥ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ..." "ꯌꯥꯔꯤꯁꯤ ꯏꯃꯥ, ꯇꯣꯝꯕꯤ ꯅꯪꯁꯨ ꯇꯣꯛꯂꯣꯕ." ꯍꯥꯏꯅ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯁꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯂꯥꯏꯕꯤꯗꯨ ꯃꯆꯥꯅꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯇꯨꯅ ꯇꯞꯅ "ꯌꯦꯡꯉꯣꯏ ꯇꯣꯝꯕꯤ, ꯅꯆꯦꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯍꯩꯕꯒꯦ? ꯅꯈꯣꯏꯅ ꯐꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯁꯨ ꯌꯨꯝꯁꯤꯗ ꯅꯈꯣꯏꯒꯤ ꯃꯐꯝꯗꯤ ꯑꯗꯨꯃꯛ ꯈꯥꯛꯂꯒ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧ꯫ ꯑꯗꯨꯒ ꯑꯆꯧꯕꯤ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ." ꯇꯣꯝꯕꯤꯁꯅ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯅ ꯑꯣꯏꯅ ꯃꯔꯛ ꯊꯠꯂꯛꯇꯨꯅ "ꯑꯗꯨꯕꯨꯗꯤ ꯏꯆꯦ, ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯨ ꯑꯍꯜꯁꯤꯡꯅ ꯇꯨꯔꯦꯟꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤꯗꯨꯅꯤ꯫ ꯑꯩꯒꯤ ꯃꯍꯨꯠ ꯅꯪ ꯅꯣꯏꯅ ꯏꯃꯥꯁꯦ ꯑꯣꯏꯔꯣꯗꯅ ꯍꯥ?" "ꯑꯁ ꯑꯗꯨꯗꯤ ꯉꯝꯃꯣꯏꯗ." "ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯆꯦꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯨ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯕꯥꯜꯂꯣꯟ ꯀꯨꯞꯅ ꯇꯝꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯅꯍꯥꯟꯃꯨꯛꯇꯤ ꯃꯥꯕꯨ ꯏꯆꯦꯗ ꯌꯨꯝꯕꯥꯜꯂꯣꯟ ꯂꯣꯏꯅ ꯇꯝꯕꯤꯕ ꯂꯣꯏꯔꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ꯫ ꯃꯁꯤ ꯑꯩꯒꯤ ꯃꯊꯛꯇ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤꯗ ꯃꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯀꯟꯅꯗꯤ ꯅꯠꯇꯕꯤ ꯇꯞꯅ ꯃꯅꯝꯗ ꯅꯝꯗꯝ ꯊꯥꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯃꯥꯅ ꯐꯨꯔꯛꯂꯤꯕꯗꯨꯗ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯡꯁꯤꯁꯨ ꯊꯪꯅꯕ ꯈꯨꯜꯗ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯗꯨ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗ ꯑꯣꯡꯂꯛꯂꯦ ꯈꯟꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯍꯣꯏꯇꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕ꯫ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯅ ꯋꯥꯕ ꯈꯪꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯦꯞꯇꯅ ꯁꯨꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯂꯦꯞꯇꯅ ꯅꯣꯡꯕ ꯅꯤꯛꯄꯅ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯏꯔꯤꯛꯇꯨ ꯇꯞꯅ ꯇꯞꯅ ꯇꯩꯊꯣꯛꯇꯨꯅ "ꯊꯕꯛ ꯑꯇꯩꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ" ꯍꯥꯏꯅ ꯅꯨꯡꯁꯤꯗꯨ ꯇꯞꯅ ꯃꯈꯣꯏ ꯀꯥꯗ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯃꯨ ꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯑꯃꯨ ꯁꯅꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ "ꯊꯝꯕꯥꯜ, ꯀꯔꯤꯅꯣ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ? ꯍꯩꯃꯥ, ꯏꯁꯨ ꯃꯌꯥꯝ, ꯏꯆꯥ ꯌꯥꯏꯕꯁꯨ ꯌꯥꯎꯔꯛꯂꯤꯗꯨꯅ ꯂꯥꯎ ꯀꯥꯈꯠꯂꯛꯎ" ꯍꯥꯏꯅ ꯑꯃꯨꯁꯅ ꯏꯃꯨꯡ ꯂꯝꯗꯝ ꯑꯣꯟꯁꯤꯜꯂꯒ "ꯍꯥꯏ ꯃꯧ, ꯅꯗꯣꯝꯆꯥ ꯂꯥꯛꯂꯤꯅꯦ, ꯐꯤꯗꯥ ꯑꯝꯇ ꯄꯨꯊꯣꯔꯛꯎ." ꯅꯨꯡꯁꯤ ꯃꯁꯥꯗꯨ ꯋꯥꯕꯅ ꯐꯦꯜ ꯂꯥꯎꯔꯕꯅꯤ꯫ ꯑꯗꯨꯅ
ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯗꯨꯗ ꯃꯅꯦꯝꯅ ꯃꯗꯣꯝꯆꯥ ꯂꯥꯛꯂꯦ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕ ꯇꯥꯕꯗ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯁꯧ ꯂꯥꯎꯅ ꯇꯞꯅ ꯑꯁ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ ꯍꯥꯏꯅ ꯅꯨꯡꯁꯤ ꯎꯄꯥꯏ ꯂꯩꯇ ꯀꯧꯅꯥꯒꯤ ꯐꯛꯇꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯃꯄꯥꯜ ꯌꯧꯔꯛꯄꯗ ꯅꯨꯡꯁꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯟꯗꯣꯝꯆꯥ ꯂꯥꯛꯄꯤꯔꯤ ꯑꯩꯈꯣꯏ ꯊꯣꯏꯕꯗꯤ ꯏꯟꯗꯣꯝꯆꯥ ꯃꯣꯏ ꯇꯥꯗꯤ ꯊꯕꯛ ꯆꯠꯈꯤꯌꯦ ꯀꯔꯥꯏ ꯐꯤꯗꯥꯗꯨ ꯊꯥꯔꯣ ꯍꯩ ꯊꯝꯕꯥꯜ ꯅꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯛꯂꯕꯔꯣ ꯀꯥꯏꯗꯅ ꯏꯟꯗꯣꯗ ꯏꯆꯦ ꯍꯣꯏꯗ ꯆꯥꯔꯣꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯨꯡꯁꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯀꯥꯏꯅ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯎꯠꯊꯣꯛꯂꯨꯕꯗ ꯃꯧ ꯐꯠꯇꯕꯤꯅꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯅ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯔꯝꯃꯤ ꯑꯃꯨꯁꯅꯥꯁꯨ ꯃꯃꯧ ꯅꯨꯄꯤꯗꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯏ ꯀꯥꯏꯅ ꯈꯟꯕꯤꯕ ꯅꯠꯇꯦ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏ ꯃꯧ ꯅꯗꯣꯝꯆꯥ ꯍꯣꯏꯅ ꯆꯥꯅꯕ ꯆꯥ ꯈꯔ ꯊꯣꯡꯒꯅꯨ ꯁꯣꯅꯦ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯅꯨꯡꯁꯤ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯒ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯑꯃꯨꯛ ꯅꯧꯅ ꯊꯣꯡꯒꯠꯂꯝꯃꯤ ꯅꯨꯡꯁꯤ ꯑꯌꯨꯛꯇꯒꯤ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯗꯅ ꯅꯣꯝ ꯅꯤꯛꯂꯤꯕꯗꯨꯅ ꯃꯁꯥꯗꯨ ꯋꯥꯕꯗ ꯐꯦꯜ ꯂꯥꯎꯔꯤ ꯅꯨꯡꯁꯥꯅ ꯁꯥꯕꯗꯨꯗ ꯃꯩꯅ ꯆꯥꯛ ꯊꯥꯒꯠꯄꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯤ ꯍꯨꯃꯥꯡꯅꯁꯨ ꯃꯋꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯅꯣꯡꯖꯨꯒꯨꯝꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯤ ꯑꯗꯨꯛ ꯁꯥꯕꯗꯨꯗ ꯃꯃꯧꯅꯗꯨ ꯋꯥꯅ ꯍꯣꯠꯅꯔꯤꯕꯗꯨ ꯈꯟꯗ ꯑꯃꯨꯁꯅꯥꯗꯨ ꯃꯅꯥꯎꯅꯨꯄꯤꯒ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗꯨꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯨ ꯑꯃꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯅꯣꯏꯒꯤ ꯃꯧꯗꯨꯕꯨ ꯆꯥꯛ ꯊꯣꯡꯂꯤꯅꯤ ꯇꯧꯔꯤꯕꯗꯣ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣꯅꯦ ꯉꯥꯏꯈꯣ ꯑꯩꯅꯦ ꯀꯧꯔꯒ ꯍꯪꯒꯦ ꯍꯥꯏꯅ ꯑꯃꯨꯁꯅꯥ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏ ꯃꯧ ꯅꯪꯕꯨ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦ ꯅꯨꯡꯁꯤ ꯃꯅꯦꯝꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯅ ꯃꯁꯤꯡꯅ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯔꯤꯕꯣꯏ ꯁꯨꯝ ꯁꯥꯔꯀꯥꯟꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯆꯥꯛ ꯊꯣꯡꯂꯤꯁꯤꯗꯕꯨ ꯂꯣꯏꯗ꯭ꯔꯤꯕꯈꯩꯅ ꯏꯁꯧ ꯂꯥꯡꯉꯤ ꯑꯩꯈꯣꯏ ꯇꯨꯃꯤꯅ ꯍꯥꯏꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯕ ꯉꯝꯗꯦꯗꯣ ꯅꯨꯡꯁꯤ ꯃꯥꯗꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩꯗ ꯃꯅꯦꯝꯅ ꯍꯪꯂꯛꯂꯤꯕꯗꯨ ꯈꯨꯝꯗꯕꯗꯨꯗ ꯑꯃꯨꯁꯅꯥꯗꯣ ꯍꯦꯟꯅ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏ ꯃꯧ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯃꯁꯤꯕꯨ ꯁꯤꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯨꯡꯁꯤ ꯃꯅꯦꯝꯒꯤ ꯈꯣꯟꯗꯥꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯜꯂꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯄꯥꯟꯂꯣꯝꯗ ꯎꯠꯊꯣꯛꯂꯒ ꯂꯣꯏꯔꯤ ꯏꯃꯥ ꯊꯤꯔꯤꯌꯦ ꯑꯃꯨꯁꯅꯥ ꯃꯃꯧꯅ ꯆꯥꯛ ꯊꯤꯔꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯊꯤꯔꯦꯌꯦ ꯂꯥꯎ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯎ ꯅꯗꯣꯝꯆꯥꯅꯅꯦ ꯆꯥꯛ ꯊꯤꯔꯦꯌꯦ ꯆꯥꯔꯨ ꯂꯥꯎ ꯏꯆꯦ ꯑꯩꯗꯤꯅꯦ ꯏꯟꯁꯥꯡꯒ ꯍꯧꯔꯝꯗ꯭ꯔꯗꯤꯕ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯒ ꯏꯁꯨ ꯑꯇꯣꯝꯕꯤꯁꯦ ꯑꯁꯤꯗꯤ ꯆꯥꯕꯁꯨ ꯌꯥꯝꯅ ꯄꯦꯠꯂꯦꯕ ꯃꯥꯗꯤ ꯑꯍꯥꯎꯕ ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯦꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯃꯧꯅ ꯈꯪꯅ ꯇꯧꯔꯝꯂꯗꯧꯅꯤ ꯍꯥꯏꯅ ꯑꯃꯨꯁꯅꯥꯅ ꯃꯥꯡ ꯊꯥꯡꯂꯒ ꯃꯔꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯃꯨꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯆꯥ ꯃꯁꯨ ꯄꯨꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯗꯨꯁꯨ ꯉꯜꯂꯤ ꯁꯥꯔꯤꯉꯩꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯍꯥꯞꯄ ꯅꯪꯅ ꯃꯇꯝꯗ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯃꯤꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯝꯗꯥꯏꯒꯨꯝꯕ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯛꯂꯀꯥꯟꯒꯨꯝꯕꯗ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯦꯛꯇ ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯗꯨꯅ ꯃꯍꯦꯜꯂꯤ ꯅꯨꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯅꯨꯡꯁꯤꯗꯨ ꯆꯥꯔꯝ ꯊꯛꯂꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯦꯛ ꯆꯥꯛ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯨꯔꯁꯨ ꯍꯦꯛꯇ ꯃꯔꯥꯛꯇꯦ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯅꯨꯡꯁꯤ ꯃꯈꯣꯏꯗꯧꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯤꯕꯗꯨ ꯑꯃꯨꯁꯅꯥ ꯃꯅꯥꯎꯅꯨꯄꯤꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯃꯧ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯎꯕꯤꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯅꯥꯎꯅꯨꯄꯤꯅ ꯄꯨꯔꯛꯂꯤꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗꯨꯅ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯆꯥꯒꯦ ꯍꯥꯏꯕꯗꯨ ꯅꯣꯡꯃꯗ ꯁꯤꯊꯥ ꯅꯥꯟꯗꯕ ꯌꯥꯗꯅ ꯊꯣꯡ ꯊꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯌꯥꯊꯪ ꯇꯥꯎꯊꯕꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯕꯗꯨ ꯅꯨꯡꯁꯤ ꯈꯥꯡꯕ ꯉꯝꯗ ꯅꯣꯡꯃꯗꯤ ꯃꯁꯤꯅ ꯊꯣꯛꯅ ꯃꯗꯣꯝꯆꯥꯗ ꯏꯟꯗꯣꯝꯆꯥ ꯅꯣꯏꯅ ꯂꯥꯛꯇꯧ ꯂꯩꯔꯗꯤ ꯉꯜꯂꯤ ꯁꯥꯔꯤꯉꯩꯗ ꯆꯥꯛ ꯏꯁꯤꯡ ꯅꯪꯅ ꯃꯑꯣꯡꯗ ꯂꯥꯛꯄ ꯌꯥꯕꯅꯤ ꯁꯨꯃꯥꯏꯅ ꯃꯇꯝ ꯆꯥꯗ ꯂꯥꯛꯁꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯅ ꯆꯥꯛ ꯍꯦꯛ ꯍꯥꯞꯆꯤꯜꯂꯨꯔꯁꯨ ꯅꯣꯏꯅ ꯇꯧꯔꯤꯕ ꯃꯔꯥꯛꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯍꯥꯞꯇ꯭ꯔꯁꯨ ꯄꯣꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯦ ꯇꯧꯔꯤꯕ ꯅꯨꯡꯁꯤꯒꯤ ꯋꯥꯇꯥꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯃꯣꯏꯕꯨ ꯆꯪꯍꯟꯅꯤꯡꯗꯗꯅ ꯍꯥꯏꯔꯤꯕꯅꯤ ꯈꯟꯅ ꯃꯁꯤꯗ ꯇꯥꯇꯨ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥ ꯈꯨꯝꯒꯦ ꯇꯧꯕꯗꯨ ꯅꯪꯗꯦ ꯑꯃꯨꯁꯅꯥꯅ ꯇꯥꯞ ꯍꯦꯛꯇ ꯑꯣꯛꯂꯒ ꯈꯨꯝꯈꯤ ꯍꯥꯏ ꯅꯪꯅ ꯍꯥꯏꯗꯨ ꯀꯩ ꯍꯥ ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯗꯤ ꯃꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯁꯦ ꯆꯪꯅꯤꯡꯈꯤꯗ꯭ꯔꯣ ꯍꯥ ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ
이돔사 호이부 장락하노 하이브나티 하이나 하이 이시야 나마오곤 신내를 칸나비누다 아이코이다기디 나마오니 헤들루라 카도리바니 아이코이 삿라기다 하이나 탐발사나 마소 마사 마얌두다 ꯆꯠꯂꯁꯤ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯉꯁꯤꯗꯤ ꯃꯗꯣꯝꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯈꯨꯠ ꯐꯥꯎꯕ ꯊꯥꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯇꯧꯔꯨꯕ ꯐꯖꯗꯦ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯨꯁꯅꯥꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯀꯅꯥ ꯂꯩꯖꯗꯧ ꯃꯇꯧꯗꯨꯗ ꯇꯍꯥ ꯇꯍꯥ ꯍꯥꯏ ꯊꯝꯕꯥꯜ ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ ꯏꯆꯥ ꯌꯥꯏ ꯏꯁꯨꯁꯥ ꯅꯣꯏꯁꯨ ꯉꯥꯏꯈꯣꯅꯦ ꯏꯆꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯧ ꯑꯣꯏꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯌꯨꯝꯁꯤ ꯉꯁꯤ ꯑꯩꯒꯤꯅꯤꯅꯦ ꯅꯣꯏꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯂꯥꯎ 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 ꯁꯤ ꯍꯥꯏ ꯃꯧꯋꯥ ꯅꯪꯁꯨꯅꯤ ꯃꯇꯨꯡꯗ ꯅꯗꯣꯝꯆꯥ ꯍꯣꯏꯗꯅꯦ ꯑꯁꯨꯝꯅ ꯈꯣꯠꯂꯦ ꯈꯣꯟꯗꯥ ꯐꯖꯗꯕ ꯋꯥ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏ ꯂꯥꯎꯑꯣ ꯊꯝꯕꯥꯜ ꯏꯁꯨꯁꯥ ꯂꯥꯎ ꯂꯥꯎ ꯆꯪꯉꯁꯤ ꯍꯥꯏꯅ ꯑꯃꯨꯁꯅꯥꯅ ꯃꯅꯥꯎꯅꯨꯄꯤ ꯃꯁꯨ ꯃꯆꯥ ꯃꯌꯥꯝꯗꯨ ꯃꯪꯒꯣꯜ ꯂꯥꯡꯗꯝꯅ ꯂꯣꯏꯅ ꯀꯧꯈꯠꯂꯛꯂꯒ ꯐꯝꯍꯟꯗꯨꯅ ꯃꯣꯏꯅ ꯊꯣꯛꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯎꯠꯂꯤꯕ ꯃꯇꯧ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗꯕꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯗꯣꯝꯆꯥꯗꯨꯅ ꯏꯃꯨꯡꯗꯨꯗ ꯑꯋꯣꯛ ꯑꯄꯥ ꯁꯥꯗꯨꯅ ꯃꯅꯦꯝ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯃꯔꯝ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯥꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯡꯁꯤ ꯐꯅ ꯀꯟꯅ ꯃꯁꯥꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯗꯣꯝꯆꯥꯒꯤ ꯀꯥ ꯍꯦꯟꯖꯤꯟꯕ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯃꯥ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯣꯡꯃ ꯃꯗꯣꯝꯆꯥꯅ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯑꯋꯣꯛ ꯑꯄꯥ ꯁꯥꯗꯨꯅ ꯍꯦꯛ ꯉꯥꯡꯂꯛꯄꯗꯨꯗ ꯃꯆꯤꯟ ꯈꯨꯝꯂꯛꯂꯝꯃꯤ ꯏꯟꯗꯣꯝꯆꯥꯅ ꯑꯁꯨꯛ ꯌꯥꯝ ꯑꯋꯣꯛ ꯑꯄꯥ ꯁꯥꯅ ꯉꯥꯡꯉꯤꯁꯤꯕꯨ ꯌꯨꯝꯁꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦꯕ ꯍꯦ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯅꯪꯅꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯟꯈꯠꯂꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯤꯛꯂꯥ ꯍꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯌꯨꯝꯁꯤꯒꯤ ꯃꯄꯨꯁꯦ ꯑꯩꯒꯤ ꯏꯆꯦꯅꯤꯅꯦ ꯈꯪꯂꯦꯗꯅ ꯍꯣꯅꯦ ꯉꯔꯥꯡꯗ ꯂꯥꯛꯀꯦꯔꯥ ꯅꯍꯥꯟꯗ ꯂꯥꯛꯀꯦꯔꯥ ꯑꯩꯁꯨꯅꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯈꯪꯂꯦꯗꯅ ꯀꯩꯁꯨ ꯊꯣꯛꯅꯗꯕ ꯏꯟꯗꯣꯝꯆꯥꯅ ꯑꯩꯉꯣꯟꯗ ꯑꯁꯤ ꯇꯧ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯗꯅ ꯋꯥ ꯉꯥꯡꯕꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦꯕ ꯃꯁꯤꯗꯤ ꯌꯥꯝ ꯏꯪꯖꯗꯕ ꯆꯕꯤ ꯁꯥꯔꯒ ꯃꯁꯤ ꯉꯥꯡꯊꯣꯔꯛꯄꯗꯗꯤ ꯌꯧ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯅꯦꯕꯁꯦ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯕ ꯑꯩꯁꯦ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯋꯥꯁꯦ ꯉꯥꯡꯍꯟꯖꯕꯅꯤ ꯀꯔꯤ ꯏꯌꯣꯡ ꯏꯇꯧ ꯍꯥ ꯀꯔꯤ ꯏꯌꯣꯡ ꯏꯇꯧꯗꯕ ꯈꯪꯂꯤꯕ ꯅꯪ ꯉꯁꯤꯗꯤ ꯍꯥꯏꯅ ꯊꯝꯕꯥꯜꯁꯅ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯏꯆꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯅꯃꯧ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯁꯦ ꯇꯥꯔꯣ ꯂꯥꯛꯑꯣꯕ ꯑꯃꯨꯁꯅꯥꯁꯨ ꯃꯅꯥꯎ ꯅꯨꯄꯤꯅ ꯍꯥꯏ ꯁꯥꯔꯕꯅꯦꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯒꯤ ꯃꯍꯨꯠ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏꯅ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ ꯇꯁꯦꯡꯅ ꯃꯇꯥꯡꯗꯨꯗꯗꯤ ꯅꯨꯡꯁꯤ ꯃꯅꯦꯝ ꯑꯣꯏꯔꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯥꯎꯅ ꯍꯦꯔꯥ ꯏꯃꯥ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯅ ꯍꯪꯂꯒ ꯉꯥꯡꯁꯛꯂꯗꯤ ꯐꯩ ꯑꯗꯨꯗꯤ ꯅꯠꯇ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕ ꯋꯥ ꯈꯛ ꯇꯥꯔ ꯉꯥꯡꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯍꯔꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯅꯦꯝ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯒꯤ ꯆꯤꯟꯊꯛꯇꯒ ꯍꯪꯀꯠꯅ ꯈꯨꯝꯁꯥꯏꯅꯦ ꯃꯁꯦ ꯈꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯥꯎꯑꯣꯗꯤ ꯀꯅꯥꯅ ꯌꯥꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯁꯨꯝꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕꯗꯤ ꯌꯥꯔꯣꯏ ꯎꯔꯦꯗꯅ ꯏꯆꯦ ꯅꯃꯧ ꯅꯨꯄꯤ ꯃꯣꯟꯖꯕꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯃꯣꯟꯁꯤꯟꯅꯔꯤꯅꯤ ꯇꯧꯁꯤꯟꯅꯔꯤꯅꯦꯗꯅ ꯅꯨꯡꯁꯤ ꯃꯗꯣꯝꯆꯥꯅ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯅꯦꯝꯗ ꯐꯠꯇꯕ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯏꯟꯁꯤꯜꯂꯤꯕꯗꯨ ꯎꯕꯗ ꯃꯥ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈ꯭ꯔꯦ ꯈꯥꯡꯖꯤꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅ ꯏꯟꯗꯣꯝꯆꯥꯅ ꯌꯨꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯂꯒ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯈꯨ ꯀꯥꯞꯁꯤꯟꯕ ꯑꯣꯏꯔꯗꯤꯅꯦ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯜ ꯇꯥꯕꯤꯔꯅꯨ ꯑꯃꯨꯁꯅꯥꯅ ꯀꯔꯤ ꯅꯪꯒꯨꯝꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯅꯠꯇꯤꯛꯂꯥ ꯍꯥꯏꯅ ꯑꯃꯨꯁꯅꯥꯅ ꯃꯃꯨꯒꯤ ꯃꯃꯥꯏꯗ ꯀꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯝꯃꯤ ꯅꯨꯡꯁꯤꯁꯨ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯌꯦꯅ ꯐꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜꯁꯅꯥꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠꯀ ꯐꯥꯗꯅ ꯇꯧꯔꯤꯅꯦ ꯃꯁꯦ ꯈꯪꯅꯦꯕ ꯍꯥꯏꯔꯒ ꯊꯝꯕꯥꯜꯁꯅꯥꯅ ꯑꯃꯨꯛ ꯅꯨꯡꯁꯤꯒꯤ ꯃꯃꯥꯏꯗ ꯀꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯁꯨ ꯅꯨꯡꯁꯤꯅ ꯐꯥꯔꯒ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯅꯆꯤꯟ ꯅꯅꯥꯎꯃꯛ ꯄꯔꯥ ꯇꯝꯕꯤꯕ ꯇꯥꯔꯦꯗꯅ ꯍꯥꯏꯅ ꯅꯨꯡꯁꯤ ꯃꯅꯦꯝꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯈꯟꯗ ꯍꯦꯛꯇ ꯃꯅꯦꯝꯒ ꯃꯗꯣꯝꯆꯥꯒꯗꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯅꯍꯥꯗꯨꯒ ꯃꯥꯟꯅꯕ ꯉꯝꯗꯅ ꯃꯦ ꯈꯣꯡꯂꯒ ꯈꯥꯡꯂꯝꯃꯤ ꯑꯗꯨꯝ ꯇꯧꯕꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯐꯝꯗꯨꯅ ꯃꯃꯥ ꯃꯄꯥ ꯃꯄꯥꯝꯒꯤ ꯃꯤꯈꯩꯁꯨ ꯀꯧꯔꯝꯃꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯅꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯉꯥꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯅꯦꯝ ꯐꯨꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯑꯔꯥꯟ ꯍꯪꯗ ꯉꯥꯡꯁꯤꯟꯕꯤꯕꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯃꯆꯦꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯁꯥꯎꯅ ꯑꯍꯜ ꯂꯃꯟ ꯂꯩꯇꯦ ꯈꯪꯗ ꯍꯦꯛꯇ ꯈꯨꯝꯂꯛꯂꯝꯃꯤ ꯀꯩꯅꯣ ꯏꯃꯥꯒ ꯄꯥꯕꯅ ꯇꯧꯕꯤꯁꯤꯕꯣ ꯏꯆꯦꯒꯤ ꯋꯥꯝꯇ ꯇꯥꯗ ꯃꯥꯕꯨ ꯍꯦꯛꯇ ꯆꯠꯁꯤꯟꯕꯁꯤꯗꯤ ꯑꯩ ꯄꯦꯟꯗꯦ ꯍꯥꯏ ꯑꯇꯣꯝꯕꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯃꯨꯁꯅꯥꯅ ꯕꯦꯝꯃ ꯂꯥꯏꯕꯤ ꯑꯁꯤꯃꯛꯅꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜꯅ ꯇꯧꯔꯤꯁꯤꯁꯨ
ahal laman ngang li sakli haibaga manada hapanate tumi sanana ine wangang bada khar khantharaga ngang labdi phadowa migi masindagi ini hoini isibu karamai loini haibase aisu loina khangjabaja thambal sanana hai angang mi ngambiya kwak manbi nasindo sok loliba nasindo nang hayo ai khoina nasise karamai loine hairo ba hausi thambal sana mana yausilakpadu ubada makut thilladuna mama hoida onsilaga uridana isi hoigi mungmanungi wa oibada masigi all apa sabi sina yausilisia kasina nate nungti nimi khudingi mana donni asumni mungsida awot apa saduna isi da orisi loini khangponte nya laibi imai bema asmaina migi khutjanglabadi imungse karamna pani amusana kariya inao sina machiegi wa haibada noina adu yona haibagi natikna noigi na sana bisia yum silebe yamna wari haibana tro pujakro napamda ne nungai leizaruro haina amusana nungsigi masasa gandu ilami nungsi upai leita piroi na mamit yenga loina na mapurebada yengjaraklammi nungsigi mapurebadusu mama so e haiduna sauri ba haidura mama na matudu mapamda sakro hairabadu phawbada wala ngamta ngangda tumina hoimai haide leibaduda tumi sanana masigi khudang nu singlaga pukhini nogi sakagi makolsida isese bikom phawba panthana thamba kizai puraga sasakhige thamba sanana puko ibi makwa masibadi haige nasindo adum ne kaliba makai nupa gamta phangloi ko phare phangdudi phare ingene wabi waide laibina atombiya khoibu ima asigi phibam sidabu isese Jesu thamamadi isisi soidana happy hiba soiroi kanadi yumda pukrasi ngasai makai nupi wani haina wangang lamdaba kondombadu masa nupi wa sumna makoina mi oina khandana loinaramli mataududa lehenna huba phaba oiroi khanna tapna mama isa to bina hai soibani isa halsi asida thamlamna gumsi aikoina laklingai sida pubikrasi haina mama mapana suyaduna nungsibu mayumna puraklammi nungsidu mapamda lakto leiri tabada mayamna magi maramda ngangnaribadu tangani khanbada mapalipal kaya thokta yumdagi hentokta leijarami asumna wana leiringai sairuktuda mana halakpe kuidana magi nupana atopa nupi ama upasilakpagi paudu tabada ma wakhaldo yam nungaijaramte adumakpu matam chuppada manaw nupina magi manakta lengda leiduna pukning wakhal thogatpiduna amuk nawna hingningbagi mayon chonghalaklammi matamduda asomdana manemga madom sagana otpada nongnu pusilakpa nupidusu khangba ngamda adumak mapamda hankhibagi paw taraklammi aduda natta nupaduna selakpa nupi makai manemga madom sagagi sare khangba ngamda mapamda hankhibagi pawna khulaikai pumba tanarabani madu pumba tarabada tomisana masida tapna iche kaigumba itainu mu hanjinasi haina hairadi ichebu amuk hanjinakidro tombi ayam ananjina roida nupagi inem ikugi yakada makoigi marumna hingbagi mahut punsise isana iromdom sunomduna ining tamni hinglagi haina khaleda iche adusu yamna phaba wani nadubu wakhalondo yum pandrigaina khalamlabadi yamna phagadabani aikoina iromdom lipsaba ngamladabu kaigi aikoigi nupana inimi kuna aikoibu hantana khanjaruni nupi oibi koisu mini mo yaudраbasu hingmangame haibase pumnamaktu utkadabani chumi inauna haib inause mina kwa haijarasu wakhalau singoiba kwaki pausel kayamadi yaurini ichegise haibo thagatpa malaga kaina nomadi sidabam yauri adubudi isina nungsida laknabanida haina masin manaw anidu nungsinana nokminarami asumna masin manaw anidu awanungai kayada amana magidamak lengdana kongpham chetna leptuna lakadaw punsigidamak panglan kayaga loinana hingkhirami